State ki Home Department na sinduna ngasi lamdam asidasu miyamna Said Divas haina su khangnaba Martyrs Day gi thoram ngasi Imphal Gandhi Memorial Hall da Pangthokhre ngasi gi numit asi leibak asigi Father of the Nation haina su sakhang nariba Mahatma Gandhi na leikidaba jai humfadara taret pharakpa numit ka mari lenena su pangthokhi GM Hall da leiriba Mahatma Gandhi gi mitamda Manipur gi Governor Ajay Kumar Valla amadi Chief Minister N Biren Singh anina luchingduna Cabinet Minister MLA Singh, Rajya Sabha ki MP, Civil Lamadi Police ki makok thongba official kaya yauna, laikhidraba luchingba asigi mafamda laikatuna ikai khumnaba utki. Luchingba asigi mafamda ikai khumnaba utpa oina ngasi ayuk, pung taraga minute yangkai mapan chatpadagi pung taramathoy fawba amadi, pung taramathoyga minute ahum chatpa matamdagi pung taramathoyga minute mari chatpa fawba, Tangkak anirakta siren khongki siren khonglingai matamda lambida sathok sasin tauramba miyoi sing amadi gari sing ngaihak khamduna ikai khumnaba utki